ngasi ayuk pung tara mathoi makhairom taba matamda thangwaiban United Club TUC na sinduna thangwaiban miyam gi oiba mipam ama DM College da leiba ima khunthok hanbigi sangle na pangthokre tungda miyam na mafam adudagi release atlaba matungda thangwaiban kendra gi MLA khumuksam Joy Kishan gi mayum da chatuna memorandum ama pishinkre MLA masari mayum da leram khidi hairi Haukiba May ahumdagi thokiba kanglupki irang na maram oiduna hojik oirakliba Manipur gi phibom asida nan kuki MLA yankai fam thadau kuki militants ki su lokthokadabani amadi kuki gi tongan be administration thamba yaroi haiduna Thawal district ki Yaripuk Bisnu Naha Pukri achobu mafalda wakat ni fam phamduna khongjang changsintre akoigi ngasigi wakat ni fam asida akoigi agenda mayam je akoigi implement of NRC need of the hour akoigi take our blood not our land why the central government is silent when our women are raped, civilians are burned down, houses are burned down, when our fellow are killed, why central government is quiet. Manipur government ki MLA yang kaina tumina like thupa kai gino moral ground am koi bu resign to adangi down with the necro terrorism akoi gi satam kai be roi haiba chingba mayam asigi agenda da akoi ngasigi sitting protest ase pangthok sabani Hojik lamdam asida thokliba irang asida awaba mayuknariba chingda naknaba mafamsingda leiriba mitei khulsing ngak senbada mating pangnanaba thangwaiban United Clubs na club asina konba area dagi khangatlaba members sing thajinnanaba amadi tha asigi kunthra da Imphal manungda leiriba naga amadi maitei pangal singna saruk yaduna chatkadoriba santi gi rally sogatnaba warep lokre warep asing asi TUC na sinduna pangthokiba mifam amana lokhibani khoi lanara pada se thing phangaba prasar gi akhoi moi bu ngak thokna bagi damak da jaga jaga da akhoi ni group sema kan da tak na volunteer akhoi tharagani amasu akhoi dam te mating pa na akhoi phep lore athuba matam da akhoi thana lu sem sarani number 2 akhoi kanu gi akhoi handa akhoi naga ga akhoi muslim sinau sin sakada reli ama ta kuntra ki se akhoi mating pangani amsu support to gani loina na manipur da shanti leba akhoi pami tabu akhoi gi india government lo lo free ase nakal na mating lo se masi topiro maramdi kai ngoda akhoi 1949 da march tawgiba India da akhoi Bharat Manipur na tin gi base akhoi gi sab sab akhoi gi Manipur hoina moi da tin gi bani ning thona aduga ngasi na akhoi na madugi merger agreement akhoi chana roi akhoi ning tamjara gi haiba matam da akhoi pha gi haiba aduga Manipur gi akhoi gi tongan ba group amana kuki gumba group amana tongan ta jar gi haiba da moi gi support to basi number moi kan da Manipur thu haina ba Bharat sarkar na sil haiba je mai senge aduna masigi pose Manipur gi apun ba saktam je kahendana thamgani haiba India gi frame lauthoningi masi kayuma lauthokta targadi akhoi gi prajana akhoi Thai United Club na Manipur se tongana ta jar gi haiba pot ama khoi laurkani haiba humsi section wa thamjari Hojik Guwahati da leiriba BJP ki MLA singna ngasi ayuk pung taramathoi taba matamda Assam gi Chief Minister Himanta Kumar Biswas unaduna wari sanakhibaga loinana Union Home Minister Amit Shah unadaba matam ngaikre More da pamdaba thodok sing leptuna tholakpana maram oiraga ngasi curfew komthokidre ngarang nungthin More Ward number 7 da leiba naha ahum kuki masa singna tamchina furambadagi Assam Rifles ke kangmuna thengna hobadagi kankre hari More Ward number 7 haino makong da leiba lanjen nakraba maitei singi mi leinadraba yum ahumsu kuki naha singna yumgi so thugairaga maduda leiba potchei sing huran kre hari ngarang numidang pung 8 nifurom taba matamda masakhang da bakulai paiba singna thangaiban hijam dewal laikai da leiba puyam sitaranjan apokpa kunjababu koba miyoi amagi mayumda nungmai kapsilamle thawong adugi mayokta miyamna wakat mifam sathakre Combined Security Force nangarang ayukang subsin khong dagi yamlaba nungmai kulai bom amadi nungmai maruna singba kayaga kona na farwa tara suba IRB personnel ama yauna miyoi ahum court na judicial remand piduna jail da thajinkre Thasi ki taraga nithoi the news second the security force na journalism ahum the fu saiba tawkiba thodo adu condemn tawi haina Indian Journalist Union IGU gi Secretary General Sabina Indrajit ki chiron amana hairakle chiron the high security force na journalist sing the target tawdana ba amadi journalist singbu makoi masagi duty da ayat afan yaudana tawhanna ba amadi freedom of media ikai kumna ba kangan kre hairi Haukiba May ahum da thokiba kangluk ki irang aduna maram moiduna Thawal district ki manung channa leiba Chandrakhong amadi Fanjakhong na singba khul singdagi lanjen aduna tongan ba relief camp singda leiriba singna hojik security gi akanba section thorang kya lokhatuna miyam gi safana ba honariba asida thajaba thambiduna yum da hanbiraktuna leibira ro haina DC Thawal Subhas na appeal tokre
ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯄꯣꯠꯁꯤꯗ ꯊꯥꯖꯕ ꯊꯝꯈꯤꯕꯁꯤꯗꯒꯤꯗꯤ ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯃꯤꯅ ꯀꯩꯅꯣ ꯇꯧꯕꯁꯤ ꯀꯩꯒꯨꯝꯕ ꯆꯤꯡꯅꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣꯕ ꯗꯤꯁꯤ ꯀꯩꯅꯣ ꯂꯩꯔꯤꯀꯣ ꯄ꯭ꯔꯙꯥꯟ ꯖꯤꯂꯥ ꯂꯩꯔꯤ ꯀꯩꯒꯨꯝꯕ ꯑꯃ ꯔꯤꯃꯔ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯂꯩꯔꯒꯗꯤ ꯗꯛ ꯂꯥꯎꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣꯕ ꯁꯤ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯗꯛ ꯁꯦꯡꯗꯣꯛꯅꯔꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯅꯠꯇꯕ ꯏꯝꯐꯥꯜ ꯏꯁꯀꯤ ꯅꯣꯡꯃ ꯅꯈꯣꯏ ꯁꯤ ꯐꯥꯎꯕ ꯌꯥꯕꯁꯤꯕꯨ ꯊꯧꯕꯥꯜ ꯄꯨꯂꯤꯁꯅ ꯀꯣꯚꯔ ꯇꯧꯔꯕꯅꯤ ꯍꯥꯏꯕꯅꯤꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯊꯝꯃꯛꯏꯅꯦꯕ ꯑꯇꯣꯞꯄꯅ ꯊꯝꯗꯕꯤꯗ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯇꯧꯕꯤꯔꯒ ꯊꯥꯖꯕ ꯊꯝꯕꯤꯔꯒ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯇꯩꯁꯤꯡꯁꯤꯁꯨ ꯀꯧꯁꯟꯕꯤꯔꯒ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯀꯩꯅꯣꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯧ ꯀꯩ ꯃꯇꯝꯁꯨ ꯌꯧꯔꯛꯑꯗꯧꯅꯤꯅ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯍꯟꯖꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯀꯩꯅꯣꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯤꯃꯇꯪ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯤꯕ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 13 ꯇꯥꯕ ꯃꯇꯝꯗ ꯑꯁꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯀꯨꯃꯥꯔ ꯕꯤꯁꯋꯥꯁ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯅꯕ ꯃꯇꯝ ꯉꯥꯏꯈ꯭ꯔꯦ